ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯂꯨꯈꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯅꯥ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯇꯝꯐꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯂꯤꯀꯥ ꯀꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯥꯎꯕꯤꯗꯤ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒ ꯇꯣꯉꯥꯟꯅ ꯑꯋꯥꯡ ꯊꯪꯕꯗ ꯀꯥ ꯃꯆꯥ ꯑꯃ ꯇꯞꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯨꯈꯣꯏꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯦꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯈꯣꯏꯗꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯇꯝꯐꯥꯒꯤ ꯃꯅꯤꯡ ꯇꯧꯅꯤꯡꯕꯗ ꯇꯧꯍꯧꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯣꯏꯅ ꯉꯝꯅꯕꯁꯨ ꯅꯣꯝꯗꯨꯅ ꯃꯣꯏꯒꯤ ꯊꯣꯛꯄ ꯍꯤꯡꯖꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯧ ꯀꯌꯥ ꯑꯃꯒꯤ ꯃꯈꯣꯜꯁꯨ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯅ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇ ꯂꯩꯁꯅꯥ ꯁꯪꯒꯣꯏꯗꯨꯗ ꯐꯤ ꯑꯗꯨꯕꯨ ꯀꯟꯅ ꯁꯥꯔꯤ꯫ ꯐꯤ ꯁꯥꯕꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯈꯤꯕꯅ ꯃꯇꯝꯗꯣ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯒ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯅꯥꯁꯨꯡꯕꯤꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯅꯪꯕꯨ ꯐꯤ ꯁꯥꯔꯤꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯅꯦ꯫ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯣꯡꯕꯨ ꯉꯥꯜꯂꯛꯑꯅꯤ ꯇꯧꯔꯤꯁꯤ꯫ ꯊꯦꯡꯉꯦ, ꯂꯣꯏꯁꯜꯂꯣ꯫ ꯏꯃꯥ, ꯂꯣꯏꯗꯧꯔꯦ, ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯏꯅꯦ ꯅꯨꯡꯁꯤꯔꯩꯅ ꯐꯤꯁꯦ ꯑꯊꯨꯕꯒꯤꯅꯤ ꯍꯥꯏꯕꯗꯨꯗ ꯍꯧꯖꯤꯛ ꯀꯛꯑꯝꯒꯦ ꯇꯧꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯄꯤꯈ꯭ꯔꯒꯦ꯫ ꯑꯩꯁꯨ ꯁꯤ ꯂꯣꯏꯔꯒ ꯆꯪꯉꯗꯧꯅꯤ꯫ ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ, ꯇꯨꯝꯅꯕ ꯇꯧꯔꯣꯃꯤ꯫ ꯅꯪꯒꯤꯗꯨꯒꯤ ꯑꯉꯝ ꯇꯥꯟꯕꯤꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ? ꯂꯣꯏꯁꯜꯂꯣ, ꯌꯥꯏ, ꯂꯥꯛꯑꯣ ꯏꯃꯥꯒ ꯇꯨꯝꯃꯨꯔꯁꯤ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯕꯅꯤ꯫ ꯅꯪꯅ ꯃꯄꯥꯜꯁꯤ ꯂꯩꯔꯒ ꯏꯃꯥ ꯇꯨꯝꯕ ꯌꯥꯗꯦꯕ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯂꯣꯏꯗꯧꯔꯦ, ꯃꯇꯦꯛꯁꯤ ꯈꯛꯇ ꯉꯥꯏꯔꯦꯃꯤ, ꯀꯨꯏꯔꯣꯏ, ꯐꯠ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯥꯔꯤ꯫ ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯥꯂꯤꯀꯥꯅ, "ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯐꯤ ꯁꯥꯔꯤꯁꯤꯕꯨ ꯀꯔꯝꯕ ꯀꯣꯛꯀꯤ ꯂꯩꯅꯥ ꯂꯩꯕ ꯃꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯁ, ꯃꯈꯣꯜꯁꯤꯅ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯀꯣꯛꯀ ꯇꯥꯅꯤꯡꯗꯕꯅ ꯀꯩꯅꯣ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯊꯕꯛ ꯐꯕꯤ ꯁꯥꯕꯤ ꯃꯃꯥ ꯃꯆꯥꯁꯤ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ, ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯦꯛ ꯇꯧꯅꯦꯕ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣꯕ? ꯇꯨꯝꯃꯨꯒꯤꯗꯤ ꯍꯥꯏꯗꯗꯅ꯫ ꯍꯧꯖꯤꯛ ꯃꯤ ꯇꯨꯝꯅ ꯍꯤꯞꯅ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯖꯥꯠꯂꯣ? ꯃꯁꯤꯒꯤ ꯊꯕꯛ ꯐꯕꯤ ꯁꯥꯕꯤ ꯏꯆꯦꯅꯦꯅ ꯑꯃ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯀꯣꯟꯒ ꯃꯩ ꯊꯥꯔꯨꯅꯤꯀꯣ꯫ ꯕꯦꯝꯃ, ꯏꯆꯥ ꯇꯨꯝꯂꯝꯃꯨ, ꯏꯃꯥ ꯉꯥꯡꯉꯨꯒꯦ, ꯏꯃꯥ ꯇꯧꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯆꯥꯎꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯇꯥꯅꯕ ꯈꯣꯜꯗꯨ ꯀꯟꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯂꯩꯁꯅꯥ, ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯅꯪꯅ ꯐꯤ ꯁꯥꯗꯅ ꯑꯩꯈꯣꯏ ꯇꯨꯝꯕ ꯂꯣꯏ ꯀꯥꯏꯔꯦꯅꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ꯫ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯃꯤ ꯇꯨꯝꯅ ꯍꯤꯞꯅ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯅꯣꯏꯒꯤ ꯅꯀꯣꯛꯇꯨꯗ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯣ? ꯐꯤ ꯁꯥꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯃꯁꯤꯡ ꯂꯥꯛꯇꯅꯅꯦ ꯀꯣꯟꯒꯗ ꯂꯣꯏꯅ ꯃꯩ ꯊꯥꯅꯤꯀꯣ꯫ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯕꯤꯅ, "ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯇꯧ ꯉꯝꯃꯤꯁꯦ꯫ ꯍꯥꯏꯒꯦ ꯍꯥꯏꯔꯁꯨ ꯏꯪꯅ ꯇꯞꯅ ꯏꯔꯦꯟꯖꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯌꯨꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯈꯣꯜꯒꯁꯦ ꯀꯟꯈꯠꯇꯅ ꯑꯩꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯦ ꯇꯟꯗꯅ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯅꯦ ꯃꯁꯦ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧ ꯉꯝꯕꯤꯁꯦ꯫ ꯏꯃꯥ, ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯃꯣꯏꯒ ꯃꯥꯟꯅꯕꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ꯫ ꯏꯃꯥꯇꯣꯟꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯨ." "ꯍꯦ, ꯅꯪꯁꯨ ꯑꯩꯅ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯏꯊꯛꯇ ꯋꯥ ꯍꯦꯛꯇ ꯉꯥꯡꯍꯜꯂꯦꯕ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛꯈꯩ ꯇꯧꯏ꯫ ꯂꯩꯁꯅꯥ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯁꯨꯃꯥꯡ ꯃꯆꯦꯠ ꯑꯃ ꯂꯩꯕꯗꯨꯗ ꯋꯥꯏ ꯇꯩꯔꯤ꯫ ꯆꯥꯎꯕꯤꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯍꯥꯏꯗ ꯂꯣꯏꯁꯤꯜꯂꯤ꯫ "ꯏꯃꯥ, ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ?" "ꯊꯦꯡꯂꯕꯅꯤꯅꯦ꯫ ꯅꯅꯦ ꯄꯤꯁꯛꯇꯣ ꯉꯔꯥꯡ ꯃꯥꯅ ꯏꯟꯁꯥꯡ ꯈꯔ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯄꯨꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯒ ꯆꯠꯈꯤꯕꯗ ꯏꯃꯥꯅ ꯏꯅꯦ ꯍꯣꯏꯗ ꯍꯥꯏꯐꯦꯠ ꯆꯪꯕꯤꯔꯨꯔꯣꯗꯅ." ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯃꯥꯗꯤ꯫ "ꯄꯤꯁꯛ, ꯂꯥꯛꯑꯣ, ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯦ." ꯑꯩꯗꯤ ꯏꯟꯗꯣꯟꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯗꯅ ꯄꯥꯈꯠꯂꯨꯔꯦ꯫ "ꯏꯟꯗꯣꯟ, ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯩꯗꯣ ꯁꯤꯗ ꯂꯩꯔꯁꯤ." "ꯀꯗꯥꯏ?"
ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯏꯟꯗꯣꯟ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯉꯗꯤ ꯇꯧꯅꯤ ꯄꯤꯁꯛ ꯅꯪꯒꯤꯁꯦ ꯂꯨꯄꯥ 10ꯕꯨꯗꯤ ꯁꯤꯠꯇꯧ ꯃꯥꯜꯂꯤ ꯏꯟꯗꯣꯟ ꯑꯗꯨꯕꯨ ꯁꯤꯠꯂꯗꯤ ꯌꯥꯔꯦ ꯉꯥꯔꯤ ꯊꯨꯝꯆꯦꯠꯇ ꯑꯣꯏꯔꯕꯁꯨ ꯂꯩꯕ ꯀꯥꯟꯅꯅꯤ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯜꯗꯣ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯂꯒ ꯂꯧꯔꯣꯀꯣ ꯏꯟꯗꯣꯟ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯦ ꯕꯦꯝꯃ ꯏꯃꯥ ꯆꯠꯂꯦꯀꯣ ꯏꯟꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯩꯁꯅꯥꯅ ꯐꯤ ꯈꯔ ꯁꯥ ꯃꯔꯛꯇ ꯃꯤꯒꯤ ꯈꯨꯂꯪ ꯈꯔ ꯆꯠ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯪꯅ ꯂꯩꯖꯩ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯀꯥꯟꯅꯗꯨꯗ ꯇꯝꯐꯥꯗꯤ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏ ꯃꯇꯝꯁꯦ ꯑꯩꯗꯤ ꯉꯜꯂꯤꯕꯣꯏ ꯅꯤꯡꯕꯅꯤ ꯌꯥꯝ ꯊꯦꯡ ꯂꯩꯔꯝꯃꯤꯗꯅ ꯍꯥꯏ ꯏꯃꯥꯒꯤ ꯃꯥꯂꯤꯀꯥ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯤꯅꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯑꯁ ꯇꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯌꯧꯅꯕꯤ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯀꯥꯟꯁꯤꯗ ꯌꯩꯈ꯭ꯔꯕꯣꯅꯤ ꯍꯩ ꯊꯦꯡꯉꯤꯅꯦ ꯅꯪꯕꯨ ꯑꯗꯨꯋꯥꯏꯗ ꯉꯥꯡꯗ ꯂꯩꯔꯅꯣ ꯀꯣꯛ ꯍꯧꯒꯠꯂꯛꯑꯣ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯄꯅꯤ ꯃꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯄꯗ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯂꯤꯀꯥꯁꯨ ꯃꯁꯨꯝ ꯇꯥꯎ ꯃꯈꯩ ꯀꯦꯗꯨꯅ ꯃꯌꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯥꯂꯤꯀꯥ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯣꯏꯁꯦ ꯂꯩꯁꯅꯥ ꯂꯩꯍꯧꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯦꯕꯨ ꯑꯩꯅ ꯁꯦꯟꯅꯕ꯭ꯔꯗ ꯁꯦ ꯊꯣꯏꯕꯤ ꯃꯌꯨꯝ ꯆꯪꯉꯒ ꯂꯩꯕ꯭ꯔꯅ ꯀꯣꯛ ꯌꯦꯡꯉꯨꯁꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯗ꯭ꯔꯁꯨ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯊꯣꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯃꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯑꯉꯥꯡꯅꯤꯅ ꯑꯩꯕꯨ ꯑꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯁꯤꯗ ꯀꯔꯤꯅꯨꯡꯒꯤ ꯍꯪꯉꯨꯕꯅꯣꯅꯦ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯊꯛꯀꯤ ꯍꯪꯅꯦꯁꯨ ꯈꯪꯗꯦ ꯃꯥ ꯍꯧꯖꯤꯛꯀꯤ ꯋꯥ ꯈꯨꯉꯥꯡꯗꯣ ꯇꯥꯟꯅꯔꯒ ꯃꯆꯤꯟ ꯃꯥꯁꯤ ꯊꯥꯖꯜꯂꯨꯕꯨ ꯆꯪꯉꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯀꯧꯏ ꯍꯣꯏ ꯏꯇꯥ ꯂꯩꯁꯅꯥ ꯇꯥꯔꯦ ꯑꯩꯃ ꯏꯇꯥ ꯊꯣꯏꯕꯤ ꯅꯪ ꯑꯣꯏꯔꯦ ꯀꯥꯈꯠꯂꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯍꯣꯏ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯁꯥꯎ ꯁꯥꯎꯔꯤꯗꯨꯕꯣ ꯌꯨꯝꯗꯒ ꯁꯥꯎꯅꯔꯛꯄ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯕꯤꯗꯣ ꯑꯩꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯄꯗ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯩꯁꯨ ꯅꯪꯗꯣ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯨꯕꯅꯦ ꯑꯗꯨꯒ ꯃꯤꯁꯤ ꯑꯣꯟꯊꯣꯛ ꯎꯁꯤꯠꯇꯅ ꯈꯨꯝꯃꯤ ꯅꯪꯕꯨ ꯃꯥꯅ ꯁꯦꯟꯅꯕ꯭ꯔꯥ ꯀꯥꯏꯅ ꯑꯉꯥꯡꯅꯤꯅ ꯑꯁ ꯅꯪꯁꯨꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕ ꯑꯉꯥꯡꯁꯤꯗ ꯀꯩꯗꯧꯕꯩ ꯍꯪꯉꯨꯏꯅꯣ ꯈꯪꯗꯦ ꯌꯨꯝꯗ ꯀꯣꯛ ꯆꯪꯉꯛꯄ ꯀꯩꯗꯧꯒꯦ ꯈꯪꯗꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯔꯤ ꯋꯥꯈꯜꯗ ꯍꯪꯉꯨꯕꯅꯣ ꯑꯗꯨ ꯏꯇꯥ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ ꯀꯩ ꯋꯥꯅꯣ ꯏꯇꯥ ꯇꯝꯃꯣ ꯇꯥꯒꯦ ꯑꯗꯨꯔꯣ ꯇꯥ ꯊꯥꯕꯜꯗꯣ ꯃꯊꯪ ꯍꯞꯇꯥꯗ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯔꯣ ꯏꯇꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯁꯤꯕꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯑꯗꯒꯤ ꯇꯥ ꯊꯥꯕꯜ ꯍꯣꯏꯒ ꯊꯕꯛ ꯃꯐꯝ ꯄꯨꯜꯂꯤꯗꯅ ꯑꯗ ꯉꯁꯥꯏꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯔꯤ ꯃꯐꯝꯗꯣ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯦ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯑꯗ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯄꯥꯎꯁꯦ ꯇꯝꯃꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯀꯨꯏꯔꯦ ꯊꯥ 2ꯃꯨꯛ ꯍꯦꯜꯂꯦ ꯊꯥ ꯊꯥꯕꯜꯅ ꯆꯠꯈꯤꯕꯗꯣ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯛ ꯏꯪꯉꯤꯗ ꯏꯇꯥ ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯣ ꯍꯜꯂꯛꯑꯅꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯏꯕꯦꯝꯃ ꯑꯗꯨ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯤꯗꯤ ꯐꯤꯒ ꯁꯥꯔꯝꯗ꯭ꯔꯗꯤ ꯂꯪꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯅꯣꯏꯗ ꯑꯝꯇ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯉꯁꯤ ꯅꯣꯡꯁꯤꯗ ꯂꯪꯗꯣ ꯑꯝꯇ ꯂꯩꯔꯨꯁꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃ ꯂꯩꯁꯅꯥꯗꯨ ꯀꯩꯊꯦꯜꯗꯒꯤ ꯂꯪ ꯂꯩꯔꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯂꯥꯏꯕꯒ ꯍꯦꯛ ꯊꯦꯡꯅꯩ ꯂꯥꯏꯕꯅ ꯂꯩꯁꯅꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯂꯩꯁꯅꯥꯅ ꯆꯠꯂꯤꯕꯗꯨꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯩꯁꯅꯥ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯂꯩꯁꯅꯥꯁꯤ ꯃꯤ ꯀꯧꯔꯤꯒꯁꯤ ꯈꯨꯝꯗꯦꯀꯣ ꯂꯥꯏꯕꯒꯤ ꯃꯇꯥꯎ ꯀꯣꯛ ꯆꯥꯎꯅ ꯂꯩꯁꯅꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯅꯅꯥ ꯌꯥꯝ ꯀꯜꯂꯤ ꯂꯩꯁꯅꯥ ꯇꯥꯁꯤꯟꯅꯗ ꯑꯗꯨꯝ ꯆꯠꯂꯤ ꯂꯥꯏꯕ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯁꯅꯥ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯇꯥ ꯂꯥꯏꯕ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗꯒ ꯂꯦꯞꯁꯤꯜꯂꯛꯏꯁꯤꯕꯣ ꯍꯟꯗꯣꯛꯑꯁꯤ ꯑꯩ ꯆꯠꯀꯦ ꯍꯟꯗꯣꯛ ꯍꯥꯏꯔꯗꯤ ꯑꯩꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯐꯖꯅ ꯁꯥꯟꯅꯈꯤꯁꯦ ꯑꯩ ꯅꯪꯒ ꯁꯥꯟꯅꯅꯕ ꯋꯥꯔꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯟꯗꯣꯛ ꯑꯝꯇ ꯑꯩ ꯆꯠꯀꯦ ꯀꯣꯛ ꯆꯥꯎꯅ ꯂꯩꯁꯅꯥ ꯅꯪꯗꯤ ꯅꯁꯛ ꯐꯖꯩ ꯃꯇꯤꯛ ꯌꯥꯝ ꯄꯣꯡꯉꯤꯅ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯩꯈꯣꯏ ꯏꯇꯥꯎꯗ ꯂꯩꯔꯗꯤ ꯅꯪ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏ ꯂꯩꯗꯣꯏꯅꯤꯗ ꯂꯩꯁꯅꯥ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯂꯥꯏꯕꯕꯨ ꯅꯥꯊꯩꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯒꯝ ꯆꯠꯈꯤ ꯂꯥꯏꯕ ꯑꯃꯗꯤ ꯀꯣꯛꯆꯥꯎꯁꯨ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯕ ꯐꯥꯎ ꯏꯟꯅꯔꯛꯂꯝꯃꯤ ꯂꯩꯁꯅꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝ ꯆꯪꯈꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯂꯥꯞꯇꯛꯅ ꯇꯝꯐꯥꯅ ꯄꯣꯠꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯗ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯏꯕꯥꯏꯗꯨ ꯅꯠꯇ꯭ꯔꯣ ꯂꯥꯏꯕꯗꯤ ꯇꯝꯐꯥꯕꯨ ꯂꯩꯁꯅꯥꯒꯤ ꯃꯃꯥꯇꯣꯟꯅꯤ ꯍꯥꯏꯕ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯪꯏ ꯍꯣꯏ ꯃꯥꯅꯤ ꯗꯣꯝꯆꯥ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯇꯝꯐꯥꯅ ꯏꯕꯨꯡꯉꯣꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯁꯅꯥꯁꯤ ꯄꯥꯝꯃꯤꯕ ꯍꯥꯏꯗꯨꯔꯣ ꯇꯝꯐꯥꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯈꯪꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯗꯣꯝꯆꯥ
ꯑꯗꯣ ꯂꯩꯁꯅꯥ ꯃꯁꯥꯅꯗꯤ ꯌꯥꯎ ꯍꯥꯏꯕ ꯌꯥꯗ ꯂꯩ ꯁꯤꯗꯅꯤ ꯑꯩꯅ ꯀꯣꯛ ꯆꯥꯔꯤꯁꯦ ꯀꯣꯛꯆꯥꯎꯁꯨ ꯃꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯂꯩꯁꯅꯥꯕꯨ ꯄꯥꯝꯖꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯍꯨꯏꯅ ꯀꯩꯅꯣ ꯄꯥꯝꯏ ꯁꯣꯏꯕꯅꯤ ꯂꯩ ꯅꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯍꯥꯏꯕꯗ ꯏꯕꯨꯡꯉꯣꯅ ꯑꯗꯨꯛ ꯄꯥꯝꯃꯗꯨꯅꯗꯤ ꯏꯗꯣꯝꯆꯥ ꯂꯩꯔꯤꯁꯤꯗꯤ ꯏꯗꯣꯝꯆꯥꯅ ꯌꯥꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯁꯨ ꯈꯜꯂꯨꯅ ꯑꯗꯨꯒꯤꯗꯤ ꯑꯩ ꯌꯥꯅꯕ ꯁꯤꯟꯒꯦ ꯂꯥꯏꯕ ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯏꯗꯣꯝꯆꯥ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥꯅ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯑꯩ ꯏꯗꯣꯝꯆꯥꯒꯤ ꯀ꯭ꯋꯥ ꯍꯩ ꯆꯥꯅꯕ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯇꯝꯐꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯂꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯈꯪꯉꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯀꯔꯤꯝ ꯋꯥꯔꯨꯔꯅꯨ ꯍꯣꯏ ꯏꯗꯣꯝꯆꯥꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ ꯁꯣꯏꯕꯤꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯏꯗꯣꯝꯆꯥ ꯉꯁꯤꯒꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯉꯥ ꯆꯥꯅꯕ ꯊꯝꯖꯔꯝꯒꯦ ꯇꯝꯐꯥ ꯁꯦꯜꯗꯣ ꯍꯔꯥꯎꯅ ꯂꯧꯏ ꯄꯤꯔꯝꯗ꯭ꯔꯁꯨ ꯌꯥꯔꯁꯤꯗ ꯄꯤꯔꯕꯅꯤꯅ ꯏꯗꯣꯝꯆꯥ ꯂꯧꯔꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯝꯐꯥꯅ ꯂꯩꯁꯅꯥꯕꯨ ꯂꯥꯏꯕꯒꯤ ꯁꯦꯝꯕꯤꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯁꯨꯝ ꯍꯧꯔꯝꯃꯤ ꯂꯥꯏꯕꯁꯨ ꯇꯝꯐꯥ ꯍꯣꯏꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯣꯏꯅ ꯇꯧꯕ ꯁꯨꯝ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯝꯄꯥꯛ ꯅꯥꯀꯜ ꯑꯗꯨꯗ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ ꯂꯩꯁꯅꯥ ꯁꯤ ꯂꯧꯁꯤꯜꯂꯨ ꯁꯤ ꯅꯪꯒꯤꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯊꯥꯕꯜ ꯐꯨꯔꯤꯠꯅꯤ ꯑꯩꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯄꯅꯤ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ ꯁꯦꯜ ꯇꯤꯡꯅꯕ ꯂꯩꯁꯅꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯦ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯅꯤꯡꯖꯕꯅꯤ ꯑꯗꯣ ꯌꯨꯝꯗꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯏꯃꯥꯁꯨ ꯃꯁꯥꯁꯦ ꯀꯌꯥ ꯉꯝꯗꯕꯅꯤꯅ ꯈꯔ ꯀꯨꯏꯅ ꯂꯩꯊꯈꯤꯒꯦ ꯈꯜꯂꯤ ꯑꯗꯣ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯅꯣꯡꯃꯁꯨ ꯂꯥꯏꯕ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯈꯨꯠꯇꯁꯨ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯛꯏ ꯂꯩꯁꯅꯥꯅ ꯃꯥꯡꯒꯣꯜꯗ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯗꯤ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯑꯣꯟꯁꯤꯟꯈꯤ ꯂꯥꯏꯕ ꯇꯝꯐꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯝꯐꯥꯕꯨ ꯀꯧꯏ ꯏꯗꯣꯝꯆꯥ ꯏꯗꯣꯝꯆꯥ ꯑꯩ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯂꯥꯏꯕ ꯅꯪ ꯑꯣꯏꯔꯦ ꯂꯥꯏꯕꯅ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃ ꯌꯥꯜꯂꯤꯕꯗꯨ ꯎꯕꯗ ꯇꯝꯐꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯦꯕꯥ ꯐꯕꯤ ꯁꯥꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯒ ꯁꯨꯝ ꯂꯩꯔꯤꯕꯗꯨꯕꯣ ꯀꯥꯈꯠꯂꯛꯎ ꯃꯥꯡꯒꯣꯜꯗ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯤ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ ꯏꯆꯥꯁꯤꯗꯤ ꯍꯩ ꯏꯃꯥꯒꯤ ꯃꯥꯂꯤꯀꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯤꯇ ꯁꯦꯝꯃꯛꯎꯅꯦ ꯃꯄꯥꯟꯁꯤꯗ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯌꯥꯔꯦꯅꯦ ꯏꯗꯣꯝꯆꯥ ꯀꯩꯁꯨ ꯁꯦꯝꯕꯤꯔꯨꯔꯅꯨ ꯌꯥꯗꯦ ꯂꯥꯏꯕ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ ꯏꯆꯥꯁꯤꯗꯤ ꯅꯌꯨꯝꯃꯛꯅꯤ ꯈꯜ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯣ ꯑꯩꯅ ꯀꯔꯤꯅꯣ ꯏꯗꯣꯝꯆꯥꯒꯤꯁꯨ ꯑꯗꯒꯤ ꯂꯩꯁꯅꯥꯒꯤꯁꯨ ꯆꯥꯅꯕ ꯍꯩ ꯔꯥ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯁꯦꯝꯇ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯨꯔꯛꯏꯕꯅꯣ ꯂꯩꯁꯅꯥꯒꯤ ꯑꯣꯏꯅ ꯄꯨꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕ ꯏꯗꯣꯝꯆꯥꯒꯤꯁꯨ ꯄꯨꯔꯛꯇ ꯌꯥꯏꯔꯗ ꯁꯦꯜꯒꯤ ꯋꯥꯗꯤ ꯂꯩꯁꯅꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯆꯪꯅꯤꯡꯕ ꯆꯪꯖꯁꯅꯨ ꯑꯗꯣ ꯏꯗꯣꯝꯆꯥ ꯑꯩꯒꯤ ꯋꯥꯐꯝꯗꯨꯕꯨ ꯍꯧꯗꯣꯛꯎ ꯂꯩꯁꯅꯥꯗ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯗꯣꯝꯆꯥꯅ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯏꯗꯣꯝꯆꯥꯅ ꯌꯥꯅꯅꯕ ꯐꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦꯗ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ ꯌꯥꯗꯕ ꯌꯥꯏ ꯍꯥꯏꯕ꯭ꯔꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯍꯜꯂꯛꯀꯦ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥꯅ ꯈꯔ ꯍꯦꯛ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯑꯩꯕꯨ ꯏꯆꯥꯅꯨꯄꯤꯗ ꯆꯥꯅꯕ ꯍꯥꯏꯈꯤꯕꯗꯨꯕꯨ ꯌꯥꯔꯦ ꯑꯩ ꯆꯥꯖꯔꯣꯏ ꯑꯗꯨ ꯏꯗꯣꯝꯆꯥ ꯁꯦꯜꯁꯤ ꯇꯝꯃꯝꯒꯦ ꯏꯗꯣꯝꯆꯥꯒꯤ ꯀꯔꯤꯅꯣ ꯂꯩꯅꯅꯕ ꯇꯝꯐꯥ ꯁꯦꯜꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯁꯤꯗꯩꯗꯤ ꯂꯩꯁꯅꯥꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦꯅ ꯈꯜꯂꯨ ꯍꯣꯏ ꯏꯗꯣꯝꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯂꯥꯏꯕ ꯏꯗꯣꯝꯆꯥ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯂꯥꯏꯕ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯃꯥꯂꯤꯀꯥ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯁꯤꯒꯤ ꯂꯥꯏꯕ ꯍꯥꯏꯕ ꯌꯨꯔꯥꯏ ꯆꯨꯕ ꯈꯨꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯁꯤꯒꯤ ꯃꯤꯁꯤꯅ ꯑꯩꯈꯣꯏꯗꯒ ꯆꯪꯉꯛ ꯈꯣꯠꯂꯛꯇꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯨꯝꯗꯒ ꯆꯪꯍꯜꯂꯛꯀꯅꯨ ꯍꯩ ꯅꯞꯆꯣꯕꯤꯌꯥ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯎꯔꯕ꯭ꯔꯥ ꯄꯨꯔꯛꯏꯕ ꯍꯩ ꯔꯥ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝꯁꯦ ꯁꯦꯜꯒꯁꯤ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯂꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯁꯤꯒꯤ ꯏꯆꯦ ꯁꯥꯕꯤꯁꯤꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯗꯒꯤ ꯁꯦꯜ ꯊꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯍꯧꯕ ꯑꯗꯨꯒ ꯂꯥꯏꯕꯅ ꯐꯥꯍꯟꯕꯅꯤ ꯈꯪꯗꯦ ꯆꯤꯡꯍꯟꯕꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯅꯝꯗꯅ ꯄꯤꯁꯤꯟꯈꯤꯔꯒꯗꯧꯅꯤ ꯃꯗꯨ ꯇꯧꯕꯗ ꯃꯃꯥꯁꯤꯅ ꯀꯔꯤ ꯇꯧ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯗ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯁꯦꯜꯁꯨ ꯐꯪꯕ ꯑꯩꯈꯣꯏꯗꯤ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦꯅꯦ ꯅꯪꯗꯤ ꯅꯋꯥ ꯃꯌꯥꯝꯗꯣ ꯀꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯤ ꯈꯪꯒꯅꯤꯒꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯐꯪꯍꯧꯔꯒ ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯥꯅ ꯍꯌꯦꯡ ꯋꯥꯅ ꯌꯨꯔꯥꯏ ꯆꯨꯕꯁꯤ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯗꯣꯏꯁꯦ
ꯑꯗꯨꯒ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯏꯆꯦ ꯁꯥꯕꯤꯁꯤꯅ ꯂꯥꯏꯕ ꯍꯩꯕ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥꯁꯤꯗ ꯋꯥꯅ ꯂꯩꯕ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨꯃꯛꯅꯤ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯤꯁꯨ ꯀꯥꯟꯅꯗꯦ ꯁꯦ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯊꯝꯃꯒ ꯂꯩꯀꯥꯏ ꯃꯤꯅ ꯃꯃꯤꯠ ꯆꯥꯎꯈꯤꯅꯕꯅꯤ ꯏꯃꯥ ꯏꯆꯥ ꯈꯥꯏ ꯈꯥꯏꯅ ꯆꯥꯗꯧꯅꯤ ꯂꯥꯏꯕ ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥ ꯂꯩꯁꯅꯥꯒꯤ ꯁꯔꯨꯛ ꯀꯥꯏꯅ ꯀꯔꯤꯒꯤ ꯃꯣꯏꯗ ꯄꯤꯕ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯑꯣꯏꯗꯧꯅꯤ ꯃꯥꯒꯤꯁꯦ ꯐꯅꯁꯨ ꯌꯥꯝꯃꯤ ꯇꯧꯔꯤꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇ ꯑꯗꯣ ꯏꯃꯥ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯑꯣ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯒ ꯐꯤꯖꯣꯜ ꯐꯖꯕ ꯈꯤꯇ ꯂꯩꯔꯨꯒꯦꯕ ꯄꯤꯗ꯭ꯔꯗꯤꯀꯣ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯍꯧꯔꯤꯕꯁꯤꯗꯤ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯂꯧꯗꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏ ꯂꯩꯗꯧꯅꯤ ꯃꯥꯂꯤꯀꯥꯅ ꯑꯗꯨꯅꯦ ꯏꯃꯥ ꯑꯄꯪꯕ ꯃꯣꯏꯅꯕꯨ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯤꯗꯒꯤ ꯂꯧꯗꯅ ꯅꯨꯡꯉꯥꯏꯅ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯊꯕꯛ ꯃꯅꯥꯝꯗ ꯁꯨꯗꯅ ꯍꯤꯡꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯗꯨꯅ ꯂꯥꯏꯕꯗꯒꯤ ꯁꯦꯜ ꯊꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯩꯁꯅꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯥꯎꯕꯤ ꯉꯁꯤꯗꯤ ꯃꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜ ꯆꯠꯂꯝꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯗꯨ ꯍꯩꯅꯗꯗꯨꯅ ꯁꯨꯝꯁꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯀꯣꯏꯕꯗꯨ ꯁꯤꯠꯇꯣꯛꯏ ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯥꯏꯅꯦ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯁꯨꯃꯥꯡꯁꯤꯃꯨꯛ ꯋꯥꯏ ꯁꯤꯠ ꯂꯩꯔꯝꯃꯤ ꯁꯨꯝꯁꯤꯠꯀꯥꯇꯣ ꯑꯝꯇ ꯊꯝꯃꯨꯁꯦꯃ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯣꯕ ꯀꯩꯁꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯗ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯆꯥꯛꯄꯨꯗꯤ ꯊꯣꯡꯒꯠꯂꯗꯧꯅꯤ ꯑꯗꯣ ꯏꯃꯥ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯏꯁꯥꯗꯣ ꯉꯝꯗ꯭ꯔꯗꯤ ꯑꯁꯨꯝ ꯅꯥꯏꯅꯔꯤꯉꯩ ꯇꯝꯐꯥꯒꯤ ꯌꯥꯛ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦꯍꯦ ꯇꯧꯔꯤꯁꯦ ꯃꯤꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯗ ꯁꯨꯝꯖꯤꯠꯁꯤꯃꯨꯛ ꯃꯥꯌꯣꯛꯅꯔꯤ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯗ ꯃꯪꯒꯣꯜꯒ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯇꯧꯅꯤ ꯏꯆꯦꯕꯨ ꯃꯤ ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯀꯥꯏꯁꯦ ꯅꯀꯣꯛꯇꯨꯗ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯍꯩ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯅꯥꯗꯅꯣ ꯑꯩꯁꯤ ꯅꯈꯥꯒꯤ ꯑꯉꯥꯡꯂ ꯑꯩꯁꯤꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯅꯈꯥ ꯊꯥꯕꯗ ꯉꯥꯡꯕꯗꯧꯅ ꯎꯁꯤꯠꯇꯅ ꯁꯨꯝ ꯉꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯊꯕꯛ ꯇꯧꯕꯗ ꯍꯟꯅ ꯇꯨꯡꯅ ꯈꯔ ꯌꯦꯡꯕ ꯇꯝꯃꯣ ꯍꯥꯏꯕꯅꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣꯅꯦ ꯅꯨꯃꯤꯠ ꯌꯨꯡꯉ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯇꯨꯝꯕ ꯍꯧꯒꯠꯅꯒꯦ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯍꯧꯒꯠꯇꯕ ꯏꯆꯦꯅ ꯄꯥꯟꯅꯕꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦꯕ ꯍꯣꯏ ꯏꯕꯦꯝꯃ ꯍꯣꯏ ꯅꯣꯏ ꯄꯥꯟꯅꯕꯒꯤꯅꯦ ꯃꯇꯝꯒ ꯂꯩꯖꯗꯦ ꯏꯊꯧ ꯌꯥꯝ ꯆꯤꯜꯂꯤ ꯑꯩꯈꯣꯏ ꯇꯧꯉꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯣꯏ ꯄꯥꯟꯅꯕꯒꯤ ꯏꯇꯤꯛ ꯏꯄꯥ ꯑꯣꯏꯖꯗꯦ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩ ꯀꯔꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯕꯤ ꯀꯥꯏꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯤ ꯏꯆꯦ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯈꯪꯉ ꯃꯇꯗ ꯌꯨꯝꯁꯤꯗ ꯁꯨꯝ ꯆꯨꯔꯨ ꯂꯩꯔꯒ ꯑꯁꯨꯛ ꯀꯨꯏꯔ ꯃꯇꯝꯁꯦ ꯂꯩꯁꯟꯕ ꯉꯝꯃꯤꯅꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯦ ꯑꯩꯗꯤ ꯃꯤꯒꯤ ꯅꯨꯄꯥꯁꯨ ꯃꯨꯟꯗꯨꯅ ꯌꯨꯝꯁꯤꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯂꯒ ꯅꯝ ꯍꯥꯏꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯕꯗꯨꯕꯣ ꯃꯄꯨꯗꯤ ꯅꯠꯇꯅ ꯃꯄꯨ ꯁꯥꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯩꯊꯥꯕꯤ ꯁꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯄꯨꯅꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯁꯦꯡꯕ ꯈꯪꯕꯤꯔꯕꯣ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯩ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯂꯥꯛꯑꯣꯁꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯃꯃꯥꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯇꯝꯐꯥꯅ ꯑꯗꯨꯕꯨꯗꯤ ꯈꯪꯏꯗꯅ ꯅꯃꯥꯅꯆꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯕ ꯍꯥꯏꯕ ꯌꯨꯔꯥꯏ ꯁꯨꯕꯗꯨꯗ ꯅꯝꯗꯅ ꯄꯤꯊꯣꯛꯈꯤꯒꯦꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯋꯥꯅ ꯂꯦꯟꯕꯗꯣ ꯏꯃꯤꯠꯁꯤ ꯄꯦꯟꯅ ꯌꯦꯡꯒꯦꯕ ꯅꯨꯡꯉꯥꯏꯅꯤꯕꯗꯣ ꯁꯣꯝꯗꯅ ꯃꯃꯥꯒ ꯃꯥꯟꯅꯖꯕꯤ ꯃꯆꯥꯅꯨꯄꯤ ꯃꯥꯂꯤꯀꯥꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯒꯣꯔꯣꯕꯒ ꯎꯅꯔꯤ ꯒꯣꯔꯣꯕꯅꯗꯤ ꯃꯥꯂꯤꯀꯥꯕꯨ ꯀꯌꯥ ꯄꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥ ꯃꯥꯅ ꯏꯔꯥꯡ ꯍꯧꯖꯤꯟꯗꯨꯅ ꯈꯪꯅꯔꯤꯕꯅꯤ ꯃꯥꯂꯤꯀꯥ ꯅꯪꯁꯦ ꯃꯤꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯀꯥꯏꯅ ꯍꯥꯏꯅꯩꯀꯣ ꯑꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯏꯕꯥꯅꯤ ꯇꯣꯛꯅꯗꯧꯅꯤꯀꯣ ꯑꯁ ꯃꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯩꯅꯣ 이반이 강나바시다 미네 깔락드나 방아이 하이질리니 따그러봐 낭니 해는 ngakre 아더부 타자니 하이든 타자이두고 파이 아두부 이럽다 아도 에이디 하리시니고 아싱 에이니 약 강락 미급다 난 kaya 파부디 오이로이 아도 오이라가나 아시막 셀라시드나 ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯆꯦꯜꯂꯁꯦꯕ ꯑꯗꯨꯁꯨ ꯉꯝꯃꯣꯏ ꯅꯪ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯃꯥꯂꯤꯀꯥ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯅꯨꯄꯥꯅꯤꯅ ꯁꯛ ꯏꯇꯥꯛ ꯇꯥꯈꯠꯂꯗꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯅꯔꯕꯒꯤ ꯋꯥꯅꯤ ꯁꯛ ꯇꯥꯈꯠꯂꯤꯁꯤꯒꯤ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯀꯥꯏꯅ ꯊꯣꯛ ꯌꯥꯔꯦꯕ ꯃꯥꯂꯤꯀꯥ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯅꯪꯁꯨ ꯆꯪꯅꯕ ꯇꯧ ꯑꯩꯁꯨ ꯌꯨꯝ ꯍꯟꯈ꯭ꯔꯒꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯇꯝꯁꯦ ꯀꯩꯅꯣ ꯇꯥꯒꯔꯣꯕ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯉꯥꯛꯇꯪꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯀꯩꯅꯣ
ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯈꯤꯅꯤ ꯑꯩꯕꯨꯗꯤ ꯅꯨꯄꯥꯅꯤ ꯐꯩ ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯤꯇꯪꯗ ꯐꯖꯕ ꯑꯃ ꯂꯩꯔꯣꯏ ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯁꯦ ꯍꯥꯏꯅꯣ ꯈꯔ ꯂꯩꯔꯒ ꯑꯩ ꯇꯞꯅ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯉꯣ ꯃꯥꯂꯤꯀꯥ ꯃꯔꯩꯒ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯀꯣꯟꯗꯨꯅ ꯑꯗꯨ ꯇꯥꯒꯔꯣꯕ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯎꯔꯗꯤ ꯈꯤꯇ ꯄꯤꯔꯝꯃꯨꯗꯅ ꯑꯁꯨꯝꯅ ꯒꯧꯔꯧꯕꯗꯒꯤ ꯁꯦꯜ ꯂꯧꯍꯧꯗꯨꯅ ꯃꯥꯂꯤꯀꯥ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯤ ꯃꯥꯕꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯏꯕꯤꯆꯥ ꯇꯝꯐꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯏ ꯃꯥꯂꯤꯀꯥ ꯍꯥꯏꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯃꯊꯟꯇꯒ ꯆꯠꯂꯗꯅ ꯃꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯗꯣꯔꯤꯀꯣ ꯃꯃꯥꯒꯤ ꯂꯤꯆꯠ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯣ ꯑꯗꯨꯕꯨꯗꯤ ꯃꯃꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯀꯩꯅꯣ ꯃꯃꯥꯗꯨꯁꯨ ꯃꯤꯒꯤ ꯅꯨꯄꯥꯗꯨꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯏꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯄꯨꯒ ꯁꯥꯗꯅ ꯃꯣꯏꯅ ꯉꯝꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯆꯦ ꯆꯧꯕꯤꯒ ꯂꯩꯁꯅꯥꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝ ꯑꯗꯨꯛ ꯐꯖꯕꯗꯨꯗ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯦ ꯆꯧꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯅꯥꯀꯟꯗ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯇꯞꯊꯣꯛꯑꯒ ꯂꯩꯔꯦ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯑꯗꯨꯅꯤ ꯊꯥꯔꯣ ꯑꯇꯣꯝꯕꯤꯅ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯃꯥꯂꯤꯀꯥ ꯍꯥꯏꯁꯤꯁꯨ ꯂꯥꯏꯔꯣꯏꯗꯣꯔꯤꯀꯣ ꯃꯁꯤꯒ ꯑꯉꯥꯡꯁꯤꯁꯨ ꯑꯃ ꯃꯊꯦꯡꯗ ꯅꯨꯄꯥ ꯅꯍꯥꯒꯣꯟꯅꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯋꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯕꯅ ꯏꯗꯣꯝꯆꯥ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯂꯩꯁꯅꯥꯗꯣ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯎꯕꯗ ꯊꯩꯗꯨꯅ ꯆꯠꯂꯤ ꯏꯗꯣꯝꯆꯥꯅ ꯌꯥꯅꯕ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯒ ꯍꯩ ꯃꯤ ꯏꯀꯥꯏ ꯇꯧꯔꯤ ꯑꯣꯏꯔꯝꯃꯤ ꯏꯗꯣꯝꯆꯥꯅ ꯋꯥꯕꯨꯗꯤ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝ ꯈꯔ ꯍꯦꯛ ꯉꯥꯏꯔꯣ ꯀꯨꯏꯗꯤ ꯀꯨꯏꯁꯤꯜꯂꯤ ꯏꯗꯣꯝꯆꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯂꯩꯁꯅꯥꯅ ꯍꯥꯏꯔ ꯁꯨꯡꯌꯥ ꯌꯥꯗꯦ ꯂꯥꯏꯕ ꯅꯪ ꯁꯤꯗꯤ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯤ ꯑꯋꯣꯏꯕ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯏꯗꯣꯝꯆꯥꯅ ꯊꯦꯝꯃꯤꯁꯦ ꯍꯣꯏꯅꯤ ꯑꯗꯨꯕꯨꯕ ꯑꯩꯅ ꯃꯥꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯗꯅ ꯐꯤꯖꯣꯜ ꯂꯩꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯃꯥꯁꯨ ꯌꯥꯕ ꯌꯥꯔꯤꯕ ꯏꯗꯣꯝꯆꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯕꯨ ꯑꯩꯅ ꯂꯩꯁꯅꯥꯒꯤꯅꯤ ꯍꯥꯏꯅ ꯄꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯣ ꯁꯤꯔꯣ ꯂꯩꯁꯅꯥꯅ ꯁꯤꯒꯤ ꯐꯤ ꯃꯆꯨꯁꯦ ꯑꯩꯉꯣꯟꯗ ꯏꯜꯂꯨ ꯄꯛꯅꯤꯗꯅ ꯄꯤꯔꯛꯄꯅꯤꯗ ꯇꯁꯦꯡꯕꯗꯤ ꯂꯥꯏꯕꯅ ꯂꯩꯁꯅꯥꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯉꯥꯛꯇ ꯑꯣꯏꯔꯤꯕꯅꯤ ꯇꯝꯐꯥꯅ ꯁꯣꯏꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ 이봉어 라이바 수마이 떠오르시 한dak 겹다 아시기 마능다 능 레스나시아 파브라 싱브라 떠 낭기 독보 떠오르가 나 염다 부크로 마도 야나마디 이돔자는 실하게 싱브리 이돔자 하이마 시부어 능 원다 파기 묵 떠오기죠 이돔자나 소이지 소이로가 이돔자 소이레로이 아이니 야나바 떠오르게 아도 한dak디 이돔자기 실디 카리얌나 낭나 강나 이돔자 실기 와디 그쇼 칼루 Laisna na yung usilaba. Idumsa gi matik sana itorke. Ay naghang na dumtorke. Ho pare adudi idumsa nung nangisida at numito pao hayrake. Asum na hay dun laikre matanggi numit ni. Kulgi kong nang makom adudani. Tabal laisna bu lakpa ngay dun layri. Tatabal kayang kuire bu ngay ba. Kayso kuidrida. Masyu lakpa da ngay ri. Ado kay daw rake tatabal na ibu tuglak tabayate hari bu dupo kay daw bayaw rake. Laisna. ꯑꯩ ꯁꯤ ꯁꯍꯔꯗ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯤ ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯏ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯇꯥꯗꯗꯨꯅ ꯄꯥꯎꯁꯦ ꯍꯥꯏꯕ ꯂꯥꯛꯑꯝꯕꯅꯤ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤ ꯑꯔꯨꯕ ꯊꯕꯛꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯀꯩꯒꯤ ꯎꯄꯥꯏ ꯂꯩ ꯈꯪꯗ꯭ꯔꯦ ꯂꯩꯁꯅꯥ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯊꯕꯛꯁꯤꯒ ꯀꯣꯛꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯇꯥꯊꯕꯜ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯩꯁꯅꯥ ꯅꯪꯁꯨ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥꯅ ꯏꯃꯥ ꯍꯟꯗꯛ ꯃꯔꯛ ꯂꯥꯏꯕ ꯍꯥꯏꯁꯤꯅ ꯏꯃꯥꯇꯣꯟ ꯍꯣꯏꯗ ꯇꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯥꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯏꯃꯥꯅ ꯈꯪꯕ꯭ꯔꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯀꯩꯊꯦꯜ ꯊꯣꯛꯄ ꯑꯩꯗꯤ ꯑꯁꯤꯒꯤ ꯂꯥꯏꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯟ ꯃꯔꯣꯜ ꯑꯃ ꯂꯨꯖꯗ꯭ꯔꯤꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯦ ꯍꯦꯛꯇ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯑꯩ ꯏꯊꯟꯇ ꯌꯨꯝꯁꯤꯗꯒ ꯂꯩꯗꯧ ꯇꯜꯂꯕꯅꯤ ꯌꯦꯡꯉꯣꯏ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯃꯣꯏꯅꯕꯨ ꯀꯔꯤ ꯇꯧ ꯉꯝꯅꯤꯒꯦ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯁꯤꯗꯤ ꯏꯆꯥꯅ ꯍꯦꯛ ꯇꯜꯂꯒꯅ ꯊꯣꯡ ꯆꯦꯠꯅ ꯂꯣꯜꯂꯒ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯀꯣꯛꯆꯥꯎꯅ ꯏꯇꯥꯎ ꯅꯪꯅ ꯏꯗꯣꯝꯆꯥ ꯇꯝꯐꯥꯅ ꯊꯥꯗꯔꯤꯕ ꯁꯦꯜꯗꯣ ꯌꯥꯝꯗꯤ ꯌꯥꯝꯃꯦꯍꯦ ꯂꯩꯁꯅꯥ ꯐꯪꯅꯕ ꯁꯦꯜ ꯊꯥꯗꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯨꯅ ꯏꯇꯥꯎꯗꯒꯤ ꯊꯦꯝꯗꯅ ꯂꯧꯊꯣꯛꯄꯁꯨ ꯃꯥꯟꯁꯤꯜꯂꯦ ꯀꯣꯏꯗꯦ ꯍꯦꯔꯥ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯃꯗꯤ ꯂꯥꯏꯕꯩꯗꯤ ꯈꯪꯍꯟꯗꯧꯅꯤ
ꯑꯗꯣ ꯇꯧꯔꯝꯗꯧꯗꯤ ꯃꯥꯟꯗꯦꯗ ꯍꯣꯏꯅꯦ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯏꯗꯣꯝꯆꯥ ꯇꯝꯐꯥꯅ ꯂꯩꯁꯅꯥ ꯁꯦꯝꯕꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ ꯑꯗꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯝꯐꯥ ꯑꯃꯗꯤ ꯂꯥꯏꯕꯁꯨ ꯂꯩꯁꯅꯥꯕꯨ ꯉꯁꯤ ꯅꯝꯗꯅ ꯆꯦꯟꯅꯕ ꯍꯥꯏꯗꯅ ꯁꯤꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯊꯥꯕꯜꯒꯤ ꯃꯃꯥꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯃꯃꯧ ꯎꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯊꯥꯕꯜ ꯁꯍꯔꯗꯒꯤ ꯍꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯆꯦꯟꯈꯤꯔꯝꯃꯤ ꯇꯝꯐꯥ ꯈꯪꯍꯧꯗꯅ ꯂꯩꯁꯅꯥ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯂꯥꯏꯕ ꯂꯩꯁꯅꯥ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯇꯝꯐꯥꯕꯨ ꯀꯧꯏ ꯏꯗꯣꯝꯆꯥ 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 ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯂꯥꯏꯕ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯀꯥꯈꯠꯂꯛꯎ 이돔사 ꯍꯧꯖꯤꯛꯇꯤ ꯂꯩꯁꯅꯥꯁꯨ ꯆꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ 이돔사ꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯁꯅꯥ ꯄꯤꯅꯤ ꯍꯥꯏꯗꯨ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯄꯤꯕꯤꯔꯣ ꯀꯩꯅꯣꯗ ꯂꯥꯏꯕ ꯑꯩꯁꯨ ꯂꯩꯁꯅꯥꯕꯨ ꯅꯉꯣꯟꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯗꯕ꯭ꯔꯥ ꯑꯩꯕꯣ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯂꯩꯁꯅꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯦꯜ ꯁꯤꯡꯉꯛꯑꯣ ꯀꯥꯏꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯅꯪꯒꯤ ꯋꯥꯗꯣ 이돔사ꯅꯕꯨ ꯌꯥꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟ ꯁꯤꯟꯕ ꯌꯥꯔꯤ ꯀꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯕꯨ ꯑꯄꯪꯕꯁꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦꯗ ꯂꯥꯏꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯅ ꯄꯤꯈꯤꯕ ꯁꯦꯜ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯣꯏꯒꯤ ꯅꯌꯨꯝꯗ ꯂꯥꯛꯂꯒ ꯂꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯍꯣꯏꯅꯦ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜꯗꯨꯗꯤ ꯂꯩꯁꯅꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯟꯅꯕ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯅꯤꯅ 이돔사ꯅ ꯊꯥꯗꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯍꯦ ꯂꯥꯏꯕ ꯅꯨꯄꯤ ꯁꯦꯝꯕꯤꯌꯣ ꯍꯥꯏꯗꯨꯅ ꯊꯥꯗꯈꯤꯕ ꯁꯦꯜꯗꯣ ꯁꯤꯡꯉꯧ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯇꯟꯗꯦꯗ ꯂꯥꯏꯃ ꯅꯨꯄꯤꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯦꯜ ꯁꯤꯡꯉꯨ ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯩ ꯑꯩꯁꯨ ꯁꯦꯜꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯣ ꯑꯗꯨꯕꯣꯕ ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯦꯜꯒ ꯂꯩꯇꯦ ꯅꯪꯒꯤ ꯁꯦꯜ ꯁꯤꯡꯅꯅꯕ ꯇꯧꯅꯨꯗꯤ ꯏꯗꯣꯝꯆꯥ ꯂꯥꯏꯕ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯐꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯣꯏꯗ ꯏꯁ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯕꯔꯣ ꯅꯪꯒꯤ ꯁꯦꯜ ꯁꯤꯡꯗꯕꯒꯤ ꯑꯩꯅ ꯀꯩꯗꯧꯕꯗꯣ ꯁꯦꯜ ꯁꯤꯡꯉꯛꯇ꯭ꯔꯗꯤ ꯈꯪꯕ ꯇꯥꯔꯦꯗꯅ ꯇꯧꯔꯛꯎꯅꯦ ꯌꯦꯡꯒꯦ ꯇꯧꯔꯛꯑꯣꯕ ꯑꯝꯇ ꯌꯦꯡꯒꯦ 이돔자 ꯑꯩ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯊꯥꯔꯛꯀꯦ ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ 이돔자ꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯁꯤꯡꯉꯛꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯇꯝꯐꯥ ꯂꯥꯏꯕ ꯇꯥꯟꯗ ꯃꯑꯣꯡꯗ ꯀꯟꯅ ꯂꯥꯎꯍꯧꯏ ꯍꯣ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯣ ꯃꯗꯨꯗ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕꯤ ꯇꯝꯐꯥ ꯅꯠꯇꯦ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯁꯦꯜ ꯁꯤꯡꯉꯧ ꯀꯥꯏꯅ ꯂꯥꯏꯕ ꯌꯥꯝ ꯁꯥꯎꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯃꯥꯂꯤꯀꯥꯒ ꯍꯦꯛ ꯊꯦꯡꯅꯩ ꯂꯥꯏꯕ ꯇꯝꯐꯥꯅ ꯃꯥꯕꯨ ꯁꯥꯟꯅꯔꯝꯕꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯅ ꯃꯥꯂꯤꯀꯥꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯛꯏ ꯃꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯅ ꯃꯌꯨꯝꯗ ꯄꯨꯔꯒꯦ ꯈꯜꯂꯛꯏ ꯃꯥꯂꯤꯀꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ ꯅꯪ ꯑꯣꯏꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯇꯧꯅꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯥ ꯂꯩꯕ ꯃꯤꯒꯤ ꯈꯨꯗꯥꯡꯁꯤꯕꯨ ꯅꯪ ꯍꯦꯛꯇ ꯄꯥꯏꯔꯛꯏꯁꯤꯕꯣ ꯉꯥꯎꯕ꯭ꯔꯣ ꯊꯥꯗꯣꯛꯑꯣꯕ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯑꯄꯪꯕ ꯇꯥꯍꯟ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ ꯇꯥ ꯂꯩꯕ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯗꯤ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯂꯥꯏꯕ ꯃꯥꯂꯤꯀꯥꯒꯤ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ ꯂꯥꯏꯕꯩꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯂꯥꯏꯕꯅ ꯃꯥꯂꯤꯀꯥꯕꯨ ꯁꯤꯡꯗꯨꯅ ꯄꯨꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯂꯤꯀꯥꯗꯨ ꯂꯥꯏꯕꯗ ꯆꯦꯜꯂꯝꯃꯤ ꯇꯝꯐꯥ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯀꯣ ꯃꯗꯨꯒꯤ ꯂꯥꯏꯕ ꯍꯥꯏꯕ ꯌꯨꯔꯥꯏ ꯁꯨꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯆꯦꯟꯕꯁꯨ ꯁꯥꯏ ꯏꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯁꯦ ꯊꯤꯜꯂꯛꯈꯤꯁꯅꯨꯀꯣ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯃꯑꯣꯡꯗ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯂꯧꯒꯦꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯈꯤꯒꯦꯕ ꯑꯩ ꯆꯥꯡꯈ꯭ꯔꯦꯗꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯝꯐꯥꯗꯤ ꯑꯁꯨꯝꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯥꯏꯕꯅ ꯃꯥꯂꯤꯀꯥꯕꯨ ꯗꯞ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯅꯌꯨꯝ ꯌꯧꯔꯒ ꯍꯦꯛ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯕ ꯅꯪ ꯀꯌꯥ ꯅꯥꯇꯩꯒꯤ ꯆꯥꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯅꯁꯥꯅ ꯈꯪꯀꯣ ꯍꯤꯁꯥ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗ ꯑꯩꯅ ꯂꯩꯕꯅꯤ ꯀꯩꯅ ꯈꯟꯕ꯭ꯔꯥ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯉꯥꯟꯈꯤꯁꯅꯨ ꯑꯩꯅ ꯈꯨꯠꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯀꯩꯗꯧꯒꯦꯅꯣ ꯇꯥꯛꯎꯅ ꯍꯌꯦꯡ ꯉꯥꯏꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇ ꯇꯥꯛꯎ ꯀꯩ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯩꯉꯣꯟꯗ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯃꯤꯕꯨ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯌꯣꯟꯊꯣꯛꯇꯣꯏ ꯇꯧꯏ ꯍꯥꯏꯗꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯅ ꯑꯩꯗꯤ ꯑꯩꯒꯤ ꯁꯦꯜꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯌꯥꯗ꯭ꯔꯦ ꯍꯦꯛ ꯍꯥꯏꯕꯗ ꯅꯃꯥ ꯅꯆꯥꯅꯤꯃꯨꯛ ꯁꯤꯔꯦ ꯈꯪꯉꯨ ꯂꯥꯏꯕꯩꯕꯨ ꯁꯤꯡꯅꯔꯕꯗꯤ ꯅꯣꯏꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦꯕ ꯑꯁꯨꯝꯅ ꯂꯥꯏꯕꯅ ꯃꯥꯂꯤꯀꯥꯕꯨ ꯙꯞ ꯇꯧꯗꯨꯅ ꯀꯤꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯤꯀꯥꯕꯨ ꯊꯤꯜꯂꯛꯂꯝꯃꯤ ꯃꯥꯂꯤꯀꯥ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯃꯤ ꯇꯝꯐꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯄꯥꯎ ꯇꯝꯕꯗꯨꯗ ꯀꯤꯗꯨꯅ ꯄꯥꯝꯗ ꯂꯥꯏꯕꯗ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ
Matam kharaги matung laibaga Malikaga su luhongkirami. Luhongla matung laibana Malikabu karisu inthi nungaina tawbiramte. Matam pumnamakta mamana mangondagi sel lawthoktuna sanarami mabu apang masirami khanbada yu ngauraga Malikabu otlami. Ngasisu Malikada khatnaba hawrami. Sil nami khudingi sil yuda haisibu aibu karaidagi kottoino. Aibu karaidagi kotlaga sil piyu hairibano. Aibu sil pambiro kaino khangdi. Nangdi adupau kanadradi aina kaidawi lawdoiba. Nang leramani khangbagi aina hairibisi. Yam tuna piro hairibisi. Noina mana sana aingondagi them lawkiba silsingdo adu piro. He tawbaga asidu mainiba. Aikhoina nongmata nongondagi nayumda laklaga sil lawrarabro. Nangna chibu nagi oiba yanaba haidana yaklati yumda laklaga thelakpa natro. Hey, nang nachin yam khumning rai babu nachin nu khupak si thajilo haibro. Asing masum hairabanina hausiki sauningamani ne. Nangna yaklita haukrabado kotok tana nganglabadi aisu nganglakpa taba masana nganglakpa taba. Oh, yam khumning liba nasinda khupak si thajinba tare nadude. Khangra kan ko nasinda kan ko ba ngako. Nungairamani hausiki nungairamani ba. Asi haiduna moy mit khangda thajilai. Ayo ma. Halo. Yaklita nangna sunu tawgan bagi saru nakoto pena ba. Ayo halo. Hey, adoi de kapsi lauksinabana kanar. Namadugi managda chatlaga sil khra lawruso. Aina hore halakpada sil galawramdrabadi nang kaya nungairo heribsi. Asumna Malika yumududa yam wana leirami. Laibasu hanadagi yu thakpa ngausinnabi helami. Malika su kibadagi mapamna sil lawba laklami. Masana phibam kaina sanglaklibudu ubada tamphana. Karino tawra ima tawsina. Imagi Malika karino namai nami kasin oi kaisibo kaidawragi sabo. Ma ayum tu leiba yang wari. Ma ayum wari. Haidana kaplaga wari pumba lirami. Madugi laiba haido pasuk patkireta ko. Ai isana pibu asum hekta phusai tawba yabra do. Ma akhoi sikana leitidana usitabam yauri. Ai maga wari sabam sanage khange bama. Ima yare kaisu hairun. Asi pumnamakse ikhoina thungan mangaktani. Ichigi phatana ichibu awabhamda tana basilu asidi aingonda oina phangni. Mani chumi isana hai masi pumnamak sigi hawrakphamse nama ainani. Pumnamak aina thukhan mangaktani. Mara leisadraba isi amadi leisna moigi phatana moina wan lenaba haida sinkiba pumnamakse. Ngasidi aigi ithatta aigi isada tari aise phattaba mama haidu oirami. Aina pumnamakse thokhan mangaktani. Migi masa mangnaba siluba ngasidi aigi isada oina thoi. Asumna migi phattanaba tawruba mama masado moina migi phattanaba hotnaruba singdo makoigi mathakta loina tarami. Malikana yumadu leirasu laiba yu ngausinduna laktana sil thobadagi mama masa leifam safam khangdaba haidu oire. Upai leita ingkol maset ama yontoktuna laibda sildo pirami. Aduga leisnadi kanada sulandabanina thabalga luhongduna ingna sikna sunumduna nungaina panki. Aduga migi magna bisiluba mama masadudi tawzaruba pumba makoigi mathakta tarabada yang wana lenki. Khulekaina su moiba hanadagi nungsidabaga kalakpen bahaidu oirami.